Manipur News Channel tongan tongan pausing khotjaba maroiba pausing May tarik 38 gi oina mayamgi mafamda pichari ahanbada kuki taba mafamda sajik saba changluba maitegi san ama nongmaina kaptuna hatlaga kuki singna pukre state asida matam khara singdagi kablakpa nongmaigi makhol tadraba amadi state asida PR lakraba matung tha ahum longi maya asi santi khara hanjalakpagi phibam laklaba sida ngasi numit yung pung 12 khara helakpada Imphal East ki Sagolmang Police Station na konba KB manaki sanung awang lekaida kuki singna kamlakpa nongmaigi makhol takhrei thodo asigi matangda press na phangba pawgi matung ina nongmai makhol adu maitei singna loinariba sansing mafam aduda sajik saba changlubada sansing adu kapa oigani hairi tungda kuki singna san ama nongmaina kaptuna hatlaga pokre hairi kuki singna nongmaina kapthorkiba jaga asi mafam aduda leiriba Assam Rifles ki post leiriba adudagi meter sambarong tamak lama leiba mafamdagi ni hairi PR manung asida tampagi lamdana security post na mafam kiyada operation chathaduna mifang mifun amadi khuzur kulai phagatbagi thabak chatharabasu singi lamda kuki singna phonga nongmai kapthorkibada senari adugi matakta action lobagi mahutta wari sanaduna matungda tawdunaba khamgi thawongsu miyamna lamna uki hairi Makha taba paw amada retaining wall nikhairakpadagi nupi ama sokle nong leptana surakpadagi Ukhul district ki manung chanba Singhai khunauda retaining wall nikhairakpadagi nupi ama soktuna hospital da pukatuna laikanakre thodo asigi matangda press na phangwa paw amagi matung ina laibak theba thodo aduda sokpadagi laikanariba nupi adudi Atamna Seija mapuroibagi mingna Romeo Seija kawi hairi thodo adu ngarang numidang wairang pung 6 lum tabada thokibani retaining wall nikhairakpa matam aduda Seija masagi chaksungda thabak tawduna leki hairi thodo aduna maram oiraga yum adugi sakhunggi saruksu akai atoi thoki mahak hujik Ukhul district hospital da layang chathari hairi pawasina makha tana hai nong leptana subudagi singni khairakuna hujik Ukhul tadubi road lambi phaunaba yadana leiri masigi mathakta Ukhul Jasami road sing tongan mafam singda singni khairakpadagi miyamda chauna khudong chataba mayoknari hairi makha taba faw amada kangpokpida leiba Nepali Gorkha singda hujik chathariba kian khanbagi thawong asi kuki occupied amasung expanism gi thoksilni MMTU Sadar Hill Chief Association na kangpokpida leiba Nepali Gorkha singda hujik chathariba kian khanbagi thawong asi kuki occupied amasung expanism gi thoksilni Tosil asigi makhada Myanmar gi chachilakiba kuki singna lamdam asigi yellow mi amasung purup macha singbu namduna tantokpiba nampuda kuki purupna munsanbagi thoksil chathari asigubun tosil asigi mayokta lamdam asida kundaminariba yellow mi amasung leminariba purup singna wakal taminaduna punna thenaminaba mathau tare haina Maitai Tribe Unions na lamdam asigi purup macha singi mafamda phongtorakli Union asigi Organization Secretary Takhelambam Parijana khuyekpidana tokba cherol asina makha taduna hai Myanmar dagi chenchalakiba kuki jo singna Manipur gi singi lamdam singda leptana khunda chalaktuna Manipur yauna thanaba state amasung country sing thugairaga makoi oiba jalengam koboleba ama semnabagi thoksil chathari thoksil asigi makhada yelongi purup macha singbu kuki purumna nafuda yaholi nongna kuki khul kya semkali tapaki panchayat segment kya su district council da namduna hapsali thoksil singasi chathabada yadaba amadi ayet apon pirakpa purup macha kya gi kulgi chipsingju kian khanba amasung phu sebigi thabak chathari solising ani kuni thoida kanga theldagi L Thomas Kom solising ani ga kulumdoi da Korean Patagi Sarjo Ahau Kom President Kom Unions solising ani kunmari da social activist Ahong Kom amadi kanga theldagi Dr Thamilen Kom loina nahokiba May gi tarik 19 da Konsa Khulgi village se Armstrong Liang Meibu kugi singi apa masing pangtu haiba yadabagi damukta phu sebi thabak chathaki hairi so lising chani pan tram panda family amakak lerambagi record leiriba Nepal lising asis so lising samapan nipuga mathoida Manipur gi ningthau Buddhachandra gi Nepali nupi ahal Ishori gi matung inna Nepali family kharasu ningthauna aya piduna khundalita ba horkibani Uji kangpokpi asi kuki occupied district ama mapung phana semkana bidamakta atopa purup sing tanthoknaba thoksil kya chathari mafam asida Myanmar dagi chalakba kuki kya gi khundalita phang oina sepkatli masigi manung chanba oina Sadar Hill Chief Association na Nepali Gorkha sing asi nampuda korokpani Manipur gi tapaki square kilometer 4 rom khaktagi lam asisu leptana thangnaba singi district singda hapchalakli so lisim jamapan hupumapan gi mamang tapaki lam gi saruk subdivision oina leramba kangpokpi amasung Tenopol su so lisim jamapan hundrani thoigi matungda singi district hapsanki jiribangi khul kunmapan su tangkak ani thokna so lisim jamapan hupumapan amasung so lisim jamapan hundramapan da Churchanpur district ta hapsanki hairi
ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥꯗꯤ ꯇꯥꯍꯟꯒꯨꯝꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯕꯤꯖꯦꯄꯤꯒꯤ MLA 10ꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ उनदुना पॉपुलर गवर्नमेंट अमा सेमनबा सेमबा ngamlagani haina unarubadi laikhre adu madu BJP gi MLA sing karamba wakhalon haina hangnarakpa yauri पॉपुलर गवर्नमेंट अमा semgi hainabadi constitution gi article chamaga humpumdoi gi makada masing suraba MLA sing namakoi gi legislature leader governor da lenga ama semnaba claim tawgadabani luribadi hojik fawa BJP gi legislature leader kanba ngamdri BJP gi oina party gi constitution lay adu leader kanba matamda election toroga khangadra natraga center gi BJP leader sing na khangadra haibasini hojik myang pressure ama BJP MLA sing mathakta lakwa asina MLA sing asina ngauduna question chenaba hore luribadi BJP gi manungda leadership crisis ama hujiksu lebagi mamitari masina karamba popular government ama semgodoribano haibasi angakpo ama oiri BJP gi MLA 10 BJP gi MLA nipuni thoi leire hairibasi achumbo oirgadi kathoknaraga legislature leader ama khalla government semlagani haina claim tawba yai adu ngasi athengbada BJP MLA singi mifam ama pangthoknanaba sem sabagi paudi leiri masida MLA sing masing suna lakani haibadi thajabagi wangda lei adu masina mai papa ngamba oirabadi yamna phai natragadi political drama ni haina miyamna soidana logani wakhal leiba miyam prajasu ngang sengani haidana miyamgi mihut oiribasingna makoigi mathona putoktuna miyamgi amadi lebaki interest thaba khara tohoningi madudi natraduna ngahang tat pat tawduna political drama di tahangumsi hainingi maka daba paw amada Susanpur police ta FIR file tokhiba asina cookie sing asi foreigner ni mek singalagani haumi haukiba mek kolumdai da chin cookie jogi CSO singna Federation of Haumi gi president Sapam Chajajomani Vice President Dr. Hira Kabui General Secretary Y Sam Publicity and Media Cell gi Robert Com amasung Youth Wing gi General Secretary gi matakta Kuki Refugee haiba communal feeling oiba wafam sing phongtu I haina charge tawtana Susanpur police station da wakat kiba amasung lusing musing asigi matakta FIR ama launch tawbagi paw Federation of Haumi na leire refugee sing asina refugee ni haibada sapom thokte Federation of Haumi na ngasi phawba akaknaba document yaudana thabak tawdi haina loop asina thatorba cherol aman hairi cherol asin makata na hairibana kuki singna India dagi lokiba kuki relief fund natraga refugee fund lokiba aduna masigi kodamni kuki gi refugee fund thungudaba kangu singna maram lejadaba mapandagi haijalakpa kangu kaktana lamdam asida separate administration makoigi land ama Manipur semna demand tawani maramdam leba Manipur gi lawmi amatana refugee fund su lawde amasung land su tande 33 suba century dagi khundarak laba lamdam asibu maramdamni khanba purup singna Manipur thugaina naba chiliba kuki singdagi lam leibana lamdam asina ingna chingna leiba ngamgani Federation of Haumi na khangi madudi Manipur thugaina naba chiliba Myanmar dagi loan athumna hajalakpa KNO gi president PS Hawki ZRA gi president Thanglingyen Pau Guite na chingba Manipur asida oidaba history kya simjindana Manipur thugaina ba honarakibani masi khangna India government na su tawduna Manipur gi koki gi land ama semnaba honabada nakoina thabak tawbagum miyamda uhale amaromda Susanpur police ki officer singna Federation of Haumi gi mathakta tharliba case adu mona khallaga station asisu mingchat thidanaba honapam thui hairi makata paw amada Bangladesh police ki detective branch na KNF ki uniform lising kun ga chahum phakre Bangladesh police ki detective branch na hokiba chayol Manipur amasung Myanmar da operate tokiba kuki larulup KNF ki combat dress uniform lising kun ga chahum Chittagong gi Nayanat area da leba factory amadagi phapa ngamkhre Bangladesh police ki detective branch na akanaba paw phangudagi chathakiba operation aduda garment factory oiriba Ringboy apparel dagi yamlaba uniform sing amasung factory adugi mapu yauna miyoi ahum chu phagatki phagalaba uniform sing adu local market lupa crore ani longi beluni pharaba factory gi owner adugi mamingna Sayyidul Islam kawi aduga atopa ani aduna Gopal Azam amasung Miyas Hadar kawi thodo asida chenariba mari suba maraleba miyoi aduna Molangchin Marma kawi Ragamati Kapitai dagini thodo asi matang da Bangladesh police ki makai dagi FIR ama launch tawduna investigation thaba hokrabasu hauji phawgi oina police ki makai dagi official oiba statement ama thokpa leitri thodo asigi matang da pharaba Gopal Azad amasung Miyas Hadar na pi hiba statement amagi matung ina KNF ki uniform sing asi hokiba March tha da factory asita order tawkhibani hariba order asi mari suba 21 oiriba Molansim Marma Elias Mongdagi lupa crore anigi contract larokibani haiba uniform sing asi tha asigi manungda deliver tawgadabani
KNF ꯍꯥꯏꯔꯤꯕ ꯂꯥꯂꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯈꯛꯇ ꯅꯠꯇꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯥꯒꯥꯃꯇꯤ, ꯈꯥꯈ꯭ꯔꯥꯁꯥꯔꯤ ꯑꯃꯁꯨꯡ ꯕꯟꯗꯔꯕꯟꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯌꯥꯝꯗꯒꯤ ꯗꯝ ꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕ, ꯃꯤ ꯍꯥꯠꯄ ꯑꯃꯁꯨꯡ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥꯁꯨ ꯆꯦꯟꯅꯩ꯫ ꯆꯤꯡꯇ꯭ꯔꯥꯒꯣꯜ ꯍꯤꯜ ꯇ꯭ꯔꯦꯛꯇ KNF ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯥꯔꯝ ꯕꯦꯖ ꯍꯥꯡꯗꯣꯛꯇꯨꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯥꯂꯣꯛ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ, ꯎꯞ ꯖꯤꯂꯥ 9 ꯑꯁꯤ ꯌꯥꯎꯅ ꯁꯦꯄꯔꯦꯠ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯅꯅꯕ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯂꯣꯛ ꯑꯁꯤ ꯏꯁꯂꯥꯃꯤꯛ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯗꯁꯨ ꯆꯦꯟꯅꯩ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫